Prem review per We Can Be Heroes. Hairibu movie sina aikoi du nung libasi Shakti yamna leba miyo kya amana Prithvida landaba lakpa alien kya amubu makoi ni alien sing asibu hatpa ngamkhibra natraga ngamdabra haibasi film asi yengla khanglagani We Can Be Heroes hairiba movie sina horakpada chahi lising kun ga mathoiga yankhai gi matam asibu aikoi du holei matam asida America ge president na makoi gi sarkar asta lakthoktuna sum hairami aikoi gi space ta leriba satellite map sing asi masak khangdaba alien kya amana attack torokle masina maram oibana aikoi gi America da leriba Shakti jelaba miyo sing asibu space asi thagatuna alien sing asibu hanabagi hairami masig matungda America gi sarkar sina Shakti yamna leriba mirkan hain khangnabu nupa amaga tekno koba makoi ni si space asi tharaklami adubu mirkan hairiba Shakti yamna leriba nupa asina space asi jorkuma tamastadi mahak mamangda atekpa central kama lerami madudagi mahana khangmangamnami hairiba central sing asidi mahak mamangda leriba alien sing asina loine thugaibani haiduna mahangna maham asi leriba alien sing asibu halagani khalami amuksu mahangna alien sing asiga khut thongna dringaida mahak se hingma natraga siba jai haina khanduna mahangna pairiba phone asibu sinaduna selfie ma basa matunda kapsarami marak thatna marup singda karigum amta hairamge cricket hairiba baraki thajaraba sana khonaba maramda hairamge masi Dinesh Kartik amadi Puri Monina puthokpani IPL ngi matam masida jili masana asibu cricket spin tawbiduna hafta khudingi iPhone iPad amadi atopa kya amasu mai pakpiu cricket na pudun lakli IPL hangama ga loinana lupa crore ga lakunthra amasu mai pakpiu Zama Bike Realme Mobile Apple Watch TV amadi atopa kya amasu promotion section da changchan biduna ming changchan biu cricket sta aduga promo code win11 asibu sijinabiu 100% welcome bonus phangnabagidamak lupa chahum amasu repeat bonus phangani yauksin bada line hapchin bisujai phone pay google pay natraga bank transfer da ming changchan biu link comment section da haplange aduga iPhone 16 Pro Max hapta khuding phangbiu cricket sta wari makha tarakpada amuk adubu matamasta mahana khamangalami mahaki mamangda leriba api apikba kairaba centralized sing asidi asingba centralized oiramde Muhammad lagliba tonga alien sing asiga lakminaba alien ngato oirami amuksu alien sing asina karigidamak prithvi tamna paireklibun harbadi prithvi ji thugaina buidamak lakpoirami nakal amoromdaramo mirakan ga lakminakiba tekno haribun pa asina mirakan asibu lakpa ngairami adubu ikhang khongdana Muhammad sida yamna kallaba mongda bomb pokharaklami madudagi mahakna mu mirakan hasida wari sananabagidamak kauba matam astadi miracle asida pakhum amada piraklamde adubu ikhang khongdana miracle hariba yamna shakti lerba nupa asidi maki mamangda sokloduna paitharaklami adudai teknona maki shakti sibu sinaduna tarakleba miracle asibu farami adudagi teknona mu maki mic asida America gi president asumna harami ekhoi lakla harami adubu ikhang khongdana technology managanda haliba jet engine asidi thaulo khibana maram oibana makhoi ni silemai tamna kanna paitharaklami amuksu teknona maki mic asida asumna harami ekhoi si taduna sidore masina maram oibana America sarkar da leriba Shakti leriba miyo singadu aikoi bu kannabagi amaga thabiro hairami nakal amorom dermu misi ko bunupi macha amna tumba hogotuna maki mapagi table sigmana ka lakho matam mastadi makhoi gi TV sida yamna Shakti leriba makhoi ani si nongthokdagi taraktuna makhoi ni si hospital pukhale haibagi pawsi laklami matam asta makhoi ni khangmonglami Messi gi mapa Marco hariba nupa asisu America da leriba Shakti leriba miyo singasigi yamna power paiba mako amasu mahan oirami adugu sumatakta Messina maki mapada sumna harami ipa Muhammad sida lan thengnaribasi nangna amata chatpa yaroi aikoi gi ma sikhra matung asida nang asiguma thaba asi amata tawba yaro harami adudagi mu maki mapa Marco nasu machanupi Messi da sumna harami hoi aina sigulumba lan thengnabsi chatlo haiduna machanupi da wasaktuna harami amuk sumahangna sumna harami aikoi gi headquarters si leiduna aina thabak oina tawgun leigini harami masigi matungda Marco na maki machanupi sibu school ase thamlamduna makhoi gi power gi thabak tawham headquarters si laklami mahangna Muhammad si yawmata masadi Muhammad sa director oiriba Granada haribun PSina Muhammad si leriba power leriba music sa asumna harami aikoi gi space asida hojit landaba lakliba alien sing su hana bogidamak aikoi gi Muhammad si leriba power leriba music si thasi madugi sumatakta maruina thaga durubasi sagoi amadi labagan makhoini si thaje harami adubu Marco nadimu Granada da sumna haraklami aikoi gi prithvi sa paisaliba alien si yam masing yam khra harami masina maram oibnom Granada na makhoi sing sita sumna harami adu oiba tarabadi Muhammad si leriba Shakti leriba miyo sing si loine tharasi madugi sumarta Marco namsu yaw harami adu Marco nadi pakhom asun pirami aidi chatpa ngamlo harami adude Granada nong sauduna Marco da sumna harami nangna karigidamak nasana tomdai khalibno aikoi gi prithvi si kandaba yadabani harami
asina maram oibana mu Marco nasu hoi ai su chatlaga harami nakal amorom mu Messi na tamliba school asida Messi gi mamanabi kharana umagi mataka pannu leriba ball asip lokta ga haran tarami adubu makoina lokthaba ngamdaba sina maram oibana Messi da sumna harami Messi nangna ball asibu amukta lokthaba yu harami adubu Messi nadi pakhum asuna pirami aikhoi gi ipa adu sakti leba myo oiba tarabasu aidi sakti amata jawde masina maram oibana ball asi lokthaba ngamloi harami masina maram oibana Messi gi marup sing asi Muhammad stegi chatkirami masigi matungda Muhammad sida sakhangdaba nupi amaga nupa amna laktuna Messi asibu makhoi gari sida hapchanduna hero gi headquarters da pudu laklami Messi na Muhammad si jawra matung asidi Muhammad si director oirba Granada haiba nupi siga thangnarami amuksu Granada na Messi da sopna harami karigumba Muhammad si thabak tawriba sakti lerba mi sing asina lan chakhiba tarabadi makhoi gi macha machu sing asibu aso apan jawdanabagi damak aikhoina leinungda sariba ka se thamgudribni masina maram obra nangsu Muhammad se thamba laklibna haiduna Granada na Messi asibusu Muhammad se lerba angang sing asigmana ka thamlami amuksu mahana Muhammad se chatringai da sopna harami angang sing na khoi amata langwa jaro tumini layu haiduna mahanga thong se thingjenduna Muhammad se chakhirami adubu Granada chakra matung asida Muhammad se leriba angang mayam sing asina koirang langbadana dana mathong chadaba thabak kya ma toromi amuksu Muhammad se leriba American gi macha nupa Will haribu nupa macha asino Messi da sumna harami ai asi American gi macha nupa ni madugi simakta Muhammad se leriba aikhoi gi marup sing asi sakti loine leiba miyo ngatin hairaklami masigi matungda Messi na ojo kobon pi macha amagi maraka chalami haribu nupi macha asin tawriba thabak asisu tungdu tholokadaba thabak sing asi mahanga loina lai jektuna haibangolami amuksu mafam ngasida kepela kobon nupi macha am lerami mahana ngamliba thabak asisu mahaki khonjel asi kana lauduna mahaki mamangda leriba pasai sing asi thugaibada natana loina paikhalma ngamlami amuksu Muhammad si leriba wild card hariba nupa macha asisu mahaki Muhammad sidadi sakti loine jawrami adubu mahana sakti sing asi sijenaba haitabana maram oibna mahanga tawruba thabak khudimakta mai amata paklamde masigi matungna Willna Messi da sumna harami haujikte nangna aikhoi Muhammad si leriba marup sing asigi sakti sing asi loina khanglabadina nangi nafamda leriba sakti sing adu aikhoi damukta hairo harami adubu Messi nadi mahaki sakti asi hainingdabana maram oibna machin sijinaduna sumna harami aikhoi gi mangda leriba TV sibu amukta tharo TV si tharaga aikhoi gi chatkriba hero sing aduna alien gi khanaribadu amukta yengse harami masigi matungda makoina TV sibu on tawu matam masitadi TV stegi pau paribu nupi sina sumna haraglami aikhoi gi super hero sing asi alien sing asi fight tawnabugi dumak paiduna chali haiduna super hero sing na pariba sing asi TV stu holai madugi simakta nongthakta leriba alien sing asina paiduna aliba super hero sing asi bu hana bagi dumak tawroglami masina maram moibuna hanmada mirakanna alien sibu hana bagi dumak kanna paisinu lakku matam masitadi hariba alien asigi yamna sanglaba makul asina Miracle asi thomlokpada Miracle asi building amada thomjanu takhirami masigi matungda muk sak boina alien asi halagan lakho matam astadi hariba alien asi na sak boy asi fajanna pudun chakhirami nakal amoramdana muk building asi mathak takhiba Miracle asi bo Muhammad asi chelagana tawu matam asidadi Muhammad asi alien ani laktuna Miracle asi faduna Muhammad asi pudun chakhirami masigi matungda muk sak boy gi nupi labarganna maki mapuro basu fakraidana yamna saraduna maki mai gi sakti asina alien gi murder bor asibu thugairagana thomlakku matam astadi alien sibu hakyan lakliba technology palami masina maram obna technology su maki masa se sokladuna lemaya taraglami asina maram obna mu alien sina technology su phajanduna maham ase pudun chakhirami amuksu labargan haribu nupi sisu alien singa sina pudun chakhirami masig matungda maham ase leriba sakti leriba hero singa si alien singa se loina phajan khirami adudagi mu hero singa sing mako oriba markona hariba alien mam singa sibudi mahan harpa ngamlor hana khalami masina maram obna markona maki masase hingba natraga siba soiror haiduna mahangna alien ga khut thongadringaida maki makhud jawra phone asidagi machanupida phone tawduna sumna harami aina karigumba khudong thiduna sigiba tarbasu nang thawai nungaitaba tawgunu harami masig matungda markona maki managa na jawra thang ani isib lokthokduna alien asib halaga chongjan matam asidi alien asina marko asib du fajan kirami masig mo mamasu amanamu misisi wakhan jamna nungaitaduna kaptun lerami masig matungda makhoi gi TV gi paw sidamu America ge president asina sumna haraglami aikhoi no ji khamngamle alien sing asina aikhoi da haragliba sik aikhoi gi America da leriba mui sing asi alien asida maithir haiduna loina serena taw hai karing makhoi na serena taw doba tarabadi alien sing asina aikhoi sing su loina hatokani hai madu gi simatakta makhoi na aikhoi da piragliba matam asi pung ahum kitani hairamduna president asi gi paw si lo singkirami masig matungda mu hairiba TV sida director Canada tholoktuna angang sing asida sumna haraglami aikhoi gi America si hojik alien sing asina maram obna lockdown laukthokre masina maram obna angang sing na khoi
ꯀꯥꯁꯤꯗꯒꯤ ꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯗꯨꯅ ꯇꯤꯚꯤ ꯑꯁꯤꯕꯨ ꯃꯊꯛꯇ ꯆꯤꯡꯈꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯁꯤꯅꯗꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯗꯥꯏꯔꯦꯛꯇ ꯒ꯭ꯔꯦꯅꯦꯗꯥꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯇꯥꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯧꯖꯤꯛ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯀꯥꯁꯤꯗꯒꯤ ꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯏꯟ ꯀꯥꯔꯅ ꯑꯃꯨꯛ ꯃꯦꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯑꯦꯂꯤꯌꯟꯅ ꯑꯦꯇꯦꯛ ꯇꯧꯔꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯦꯁꯤꯅ ꯑꯃꯨꯛ ꯑꯣꯏꯌꯣꯅ ꯂꯥꯏ ꯌꯦꯛꯂꯤꯕ ꯇꯦꯕ꯭ꯂꯦꯠ ꯑꯁꯤꯕꯨ ꯃꯉꯣꯟꯗꯒꯤ ꯂꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯣꯏꯌꯣꯅ ꯂꯥꯏ ꯌꯦꯛꯂꯤꯕ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯐꯝ ꯑꯁꯤꯗ ꯑꯦꯂꯤꯌꯟꯅ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯨꯅ ꯑꯣꯏꯌꯣꯅ ꯌꯦꯛꯈꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯍꯜꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯦꯁꯤꯅ ꯇꯦꯕ꯭ꯂꯦꯠ ꯑꯁꯤ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯌꯦꯡꯍꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯄꯪꯈꯥ ꯄꯥꯜꯂꯤꯕ ꯃꯈꯨꯜ ꯑꯁꯤꯗꯒꯤ ꯑꯦꯂꯤꯌꯟꯅ ꯆꯪꯂꯛꯇꯨꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯏꯟ ꯀꯥꯔꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯣꯛꯗꯥꯎꯟ ꯇꯧꯁꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯁꯤꯗ ꯍꯥꯏꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯦꯂꯤꯌꯟꯅ ꯑꯦꯇꯦꯛ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯋꯥꯏꯜ ꯀꯥꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯕꯨ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯃꯦꯁꯤꯅ ꯑꯃꯨꯛ ꯒꯞꯄꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯑꯦꯇꯦꯛ ꯇꯧ ꯍꯥꯏꯔꯝꯃꯤ ꯒꯞꯄꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯁꯥꯔꯛ ꯕꯣꯏ ꯑꯃꯗꯤ ꯂꯕꯥꯒꯟ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅꯤꯁꯤꯒꯤ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯩ ꯒꯞꯄꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯃꯊꯪ ꯐꯨꯔꯝꯃꯤ ꯑꯃꯨꯛꯁꯨ ꯒꯞꯄꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯏꯁꯤꯡꯒꯤ ꯄꯋꯥꯔ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯆꯥꯛꯄ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯃꯨꯠꯊꯠꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯒꯞꯄꯤꯅ ꯐꯨꯍꯧꯗꯕ ꯒꯥꯔꯗ ꯑꯃꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯜꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯗꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯜ ꯑꯅꯤꯁꯤꯕꯨ ꯇꯤꯡꯊꯣꯛꯇꯨꯅ ꯒꯥꯔꯗꯁꯤꯡ ꯑꯁꯤꯕꯨ ꯐꯥꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯒꯥꯔꯗꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯌꯥꯟꯗꯨꯅ ꯌꯥꯎꯔꯤꯕ ꯑꯦꯛꯁꯦꯁ ꯀꯥꯔꯗꯁꯤꯡ ꯑꯁꯤꯕꯨ ꯂꯧꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯒꯥꯔꯗ ꯑꯃꯅ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥꯔꯖꯦꯟꯁꯤ ꯕꯇꯟ ꯑꯃꯕꯨ ꯅꯝꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡꯁꯤꯡ ꯑꯁꯤꯕꯨ ꯃꯁꯥ ꯃꯇꯣꯝꯗ ꯂꯣꯏꯅ ꯂꯣꯛ ꯇꯧꯁꯤꯟꯈꯤꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯁꯤ ꯂꯩꯔꯤꯕ ꯒ꯭ꯔꯦꯅꯦꯗꯥꯒꯤ ꯇꯤꯝ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ ꯑꯗꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯦꯁꯤꯅ ꯍꯥꯏꯈꯤꯕ ꯊꯣꯡꯅꯥꯎ ꯃꯈꯨꯜ ꯑꯁꯤꯗꯒꯤ ꯑꯦꯂꯤꯌꯟ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯋꯥꯏꯜ ꯀꯥꯔ ꯑꯁꯤꯕꯨ ꯐꯥꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯦꯁꯤꯅ ꯋꯥꯏꯜ ꯀꯥꯔ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯔꯤꯋꯥꯏꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯔꯤꯋꯥꯏꯟ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯤꯋꯥꯏꯟꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯂꯤꯌꯟ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯄꯨꯁꯜꯂꯛꯏ ꯇꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯋꯤꯜꯅ ꯂꯧꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯁꯤꯅ ꯏꯃꯥꯔꯖꯦꯟꯁꯤ ꯕꯇꯟ ꯅꯝꯒꯦ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯅ ꯅꯝꯍꯜꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯒꯦꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯗꯩ ꯋꯥꯏꯜ ꯀꯥꯔꯅ ꯑꯃꯨꯛ ꯃꯦꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯊꯛꯇ ꯑꯍꯣꯕ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯃꯦꯁꯤꯅ ꯀꯦꯄꯤꯂꯦꯅꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯀꯟꯅ ꯑꯃꯨꯛꯇ ꯂꯥꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯀꯦꯄꯤꯂꯦꯅꯥꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯀꯟꯅ ꯂꯥꯎꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯒꯥꯔꯗꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯥꯏꯈꯠꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯒꯥꯔꯗꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯦꯠꯇꯨꯅ ꯃꯈꯣꯏꯅ ꯃꯈꯨꯜ ꯑꯁꯤꯗꯒꯤ ꯊꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯁꯤꯡ ꯑꯗꯨ ꯄꯨꯔꯛꯈꯤꯕ ꯀꯥꯔ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯀꯦꯕꯜ ꯀꯥꯔ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯀꯦꯕꯜ ꯀꯥꯔ ꯑꯁꯤꯕꯨ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯀꯥꯔ ꯑꯁꯤꯕꯨ ꯊꯤꯡꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯦꯁꯤꯅ ꯀꯥꯄꯦꯂꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯁꯛꯇꯤꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤ ꯇꯧ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯀꯥꯄꯦꯂꯥꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯊꯧꯔꯛꯂꯤꯕ ꯀꯦꯕꯜ ꯀꯥꯔ ꯑꯁꯤꯕꯨꯗꯤ ꯃꯊꯛꯇ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯩ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯦꯄꯤꯂꯦꯅꯥꯅ ꯄꯥꯏꯍꯟꯗꯨꯅ ꯂꯥꯛꯂꯤꯕ ꯀꯥꯔ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯗꯨꯅ ꯕꯤꯜꯗꯤꯡ ꯑꯃꯗ ꯁꯨꯖꯟꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯗꯜꯅ ꯃꯍꯥꯛꯀꯤ ꯃꯈꯨꯜ ꯑꯅꯤꯁꯤꯕꯨ ꯁꯥꯡꯗꯣꯛꯇꯨꯅ ꯃꯈꯨꯜ ꯑꯃꯅ ꯄꯣꯜ ꯑꯃꯗ ꯐꯥꯔ ꯃꯇꯨꯡ ꯑꯁꯤꯗ ꯃꯈꯣꯏ ꯀꯥꯔ ꯑꯁꯤꯕꯨ ꯎꯪꯗꯨꯅ ꯃꯈꯣꯏ ꯀꯥꯔ ꯑꯁꯤꯕꯨꯗ ꯀꯜꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯦꯕꯜ ꯀꯥꯔ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯦꯄꯦꯂꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯣꯔ ꯑꯁꯤ ꯍꯣꯟꯕ ꯉꯝꯂꯛꯂꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯀꯥꯔ ꯑꯁꯤ ꯂꯣꯡꯁꯤꯜꯂꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯗꯒꯤ ꯋꯥꯏꯜ ꯀꯥꯔꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝ ꯑꯃꯗ ꯂꯩꯗꯨꯅ ꯂꯣꯠꯂꯁꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯦꯁꯤꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯑꯅꯤꯇꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀꯦꯕꯜ ꯀꯥꯔ ꯑꯁꯤ ꯃꯦꯁꯤꯒꯤ ꯃꯕꯣꯛ ꯑꯅꯤꯇꯥꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯣꯡꯁꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯦꯕꯜ ꯀꯥꯔ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯦꯁꯤꯒꯤ ꯃꯕꯣꯛ ꯑꯅꯤꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯅꯤꯇꯥꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯗꯣꯔꯤꯕꯁꯤ ꯍꯧꯖꯤꯛ ꯄꯨꯡ 2 ꯈꯤꯇꯪ ꯉꯥꯏꯔꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯑꯅꯤꯇꯥꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯈꯟ ꯃꯈꯟꯒꯤ ꯃꯈꯣꯏ ꯄꯥꯋꯔꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯍꯜꯂꯝꯃꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯂꯣꯝꯗꯅ ꯑꯃꯨꯛ ꯗꯥꯏꯔꯦꯛꯇꯔ ꯒ꯭ꯔꯦꯅꯦꯗꯥꯅ ꯃꯦꯁꯤꯒꯤ ꯃꯈꯨꯠꯇ ꯌꯥꯎꯈꯤꯕ ꯇ꯭ꯔꯦꯀꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ
ꯃꯤꯁꯤꯒꯤ ꯇꯤꯝ ꯑꯁꯤ ꯀꯔꯥꯏ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯑꯅꯤꯇꯥꯒꯤ ꯌꯨꯝ ꯑꯁꯤꯗꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯅꯤꯇꯥꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤ ꯄꯨꯡ ꯑꯃ ꯈꯤꯇꯪ ꯉꯥꯏꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯗꯥꯏꯔꯦꯛꯇꯔ ꯒ꯭ꯔꯦꯟꯗꯥꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯀꯌꯥ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯑꯅꯤꯇꯥꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯅꯤꯇꯥꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯨꯜ ꯑꯁꯤꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯁꯤꯒꯤ ꯇꯤꯝ ꯑꯁꯤꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯅꯤꯇꯥ ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ ꯍꯥꯏꯕꯁꯤ ꯒ꯭ꯔꯦꯟꯗꯥꯒꯤ ꯇꯤꯝ ꯑꯁꯤꯅ ꯈꯪꯗꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯁꯥꯖꯟꯅꯔꯝꯃꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅ ꯑꯃꯨꯛ ꯃꯤꯁꯤꯅ ꯑꯣꯌꯣꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯁꯤ ꯂꯧꯗꯨꯅ ꯇꯦꯕ꯭ꯂꯦꯠ ꯑꯁꯤꯒꯤ ꯂꯥꯏꯠ ꯑꯁꯤ ꯑꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯤꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯑꯦꯂꯤꯌꯟꯒꯤ ꯃꯥꯗꯔꯁꯤꯞ ꯑꯗꯨꯕꯨ ꯊꯤꯁꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯁꯤꯅ ꯑꯣꯌꯣꯒꯤ ꯑꯥꯏꯄꯦꯗ ꯑꯁꯤ ꯌꯥꯎꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯦꯂꯤꯌꯟꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤ ꯊꯣꯛꯈꯤꯕ ꯉꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯃꯤꯁꯤꯒꯤ ꯇꯤꯝ ꯑꯁꯤꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯃꯤꯁꯤꯒꯤ ꯇꯤꯝ ꯑꯁꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯜꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯃ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯆꯦꯜꯂꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨꯗꯤ ꯑꯦꯂꯤꯌꯟ ꯑꯁꯤꯅ ꯐꯥꯔꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯗꯜꯅ ꯃꯍꯥꯛꯀꯤ ꯃꯈꯨꯜ ꯑꯁꯤꯕꯨ ꯁꯥꯡꯗꯣꯛꯇꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯕꯨꯗꯤ ꯄꯥꯏꯈꯠꯇꯨꯅ ꯅꯣꯡꯊꯛꯇ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯊꯤꯔꯛꯂꯤꯕ ꯑꯦꯂꯤꯌꯟꯒꯤ ꯃꯥꯗꯔꯕꯣꯔꯗ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯋꯤꯜꯅ ꯃꯤꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯌꯥꯎꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯄꯥ ꯃꯥꯔꯀꯣꯒꯤ ꯂꯩꯐꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯁꯤ ꯊꯤꯕ ꯁꯨꯝ ꯂꯥꯛꯂꯝꯃꯤ ꯑꯗꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯕꯦꯁꯃꯦꯟ ꯑꯁꯤꯗꯒꯤ ꯑꯦꯂꯤꯌꯟꯅ ꯂꯥꯡꯕ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯐ꯭ꯂꯣꯔ ꯑꯁꯤꯗꯒꯤ ꯑꯦꯂꯤꯌꯟ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯁꯥ ꯍꯤꯡꯅꯕꯒꯤ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯣꯡ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯊꯣꯡ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯄꯤꯔꯥꯃꯤꯗ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯄꯤꯔꯥꯃꯤꯗ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯦꯂꯤꯌꯟꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯁꯤꯡ ꯑꯁꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯁꯤꯅ ꯃꯈꯣꯏ ꯃꯔꯨꯞꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯁꯤꯒꯤ ꯇꯤꯝꯒꯤ ꯃꯅꯤꯡ ꯑꯁꯤꯗ ꯗꯥꯏꯔꯦꯛꯇꯔ ꯒ꯭ꯔꯦꯅꯦꯗꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯒ꯭ꯔꯦꯅꯦꯗꯥꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯨꯗꯒꯤ ꯃꯇꯝ ꯆꯥꯅ ꯅꯥꯟꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯍꯥꯠꯀꯦ ꯇꯧꯕꯗꯨ ꯍꯥꯠꯄꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯗꯥꯏꯔꯦꯛꯇꯔ ꯒ꯭ꯔꯦꯅꯦꯗꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨ ꯃꯇꯝ ꯑꯁꯤꯗ ꯋꯤꯜꯅ ꯃꯍꯥꯛꯀꯤ ꯇꯦꯕ꯭ꯂꯦꯠ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯒ꯭ꯔꯦꯅꯦꯗꯥ ꯑꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯁꯤꯕꯨ ꯃꯤꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯇꯁꯦꯡꯕꯗꯤ ꯒ꯭ꯔꯦꯅꯦꯗꯥ ꯑꯁꯤ ꯑꯦꯂꯤꯌꯟ ꯑꯃ ꯃꯥꯜꯂꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯖꯣꯅ ꯃꯍꯥꯛꯀꯤ ꯇꯦꯕ꯭ꯂꯦꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯦꯛꯆꯔꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯃꯤꯁꯤꯗ ꯌꯦꯡꯍꯜꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯁꯤꯅꯁꯨ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯗꯥꯏꯔꯦꯛꯇꯔ ꯒ꯭ꯔꯦꯅꯦꯗꯥ ꯑꯁꯤ ꯑꯦꯂꯤꯌꯟ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯗꯥꯏꯔꯦꯛꯇꯔ ꯒ꯭ꯔꯦꯅꯦꯗꯥꯒꯤ ꯃꯔꯛꯇ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯗꯥꯏꯔꯦꯛꯇꯔ ꯒ꯭ꯔꯦꯅꯦꯗꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯁꯤ ꯑꯦꯂꯤꯌꯟ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒ꯭ꯔꯦꯅꯦꯗꯥꯒꯤ ꯇꯤꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯅꯒꯟꯗꯒꯤ ꯑꯦꯂꯤꯌꯟꯒꯤ ꯃꯈꯨꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯐꯥꯖꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯒ꯭ꯔꯦꯅꯦꯗꯥꯒꯤ ꯇꯤꯝ ꯑꯁꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯕ ꯌꯦꯜ ꯑꯃꯗ ꯊꯝꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯤꯁꯤꯅ ꯒꯞꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯒꯞꯄꯤ ꯅꯪꯒꯤ ꯏꯁꯤꯡꯒꯤ ꯁꯛꯇꯤ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯁꯣ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯒꯞꯄꯤꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯁꯣ ꯊꯣꯛꯍꯟꯗꯨꯅ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯣꯡ ꯍꯥꯡꯕ ꯉꯝꯂꯝꯗꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯒꯞꯄꯤꯅ ꯃꯤꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯁꯣ ꯁꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯃꯤꯁꯤꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯜꯂꯨ ꯅꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯏꯃꯥ ꯏꯄꯥꯁꯤꯡ ꯑꯁꯤ ꯁꯤꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯞꯄꯤꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯁꯣ ꯑꯃ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯗꯥꯏꯔꯦꯛꯇꯔ ꯒ꯭ꯔꯦꯅꯦꯗꯥꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯤꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯦꯂꯤꯌꯟꯅ ꯑꯦꯇꯦꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯃꯤꯅꯤꯠ 19 ꯈꯤꯇꯪ ꯉꯥꯏꯔꯦ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯤꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯄꯤꯔꯥꯃꯤꯗ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤ ꯀꯟꯅꯕꯒꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯏꯟ ꯀꯥꯟꯅꯗꯤ ꯃꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯝꯗꯦ
ꯑꯃꯨꯛꯁꯨ ꯋꯥꯏꯜ ꯀꯥꯔꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯄꯤꯔꯥꯃꯤꯗ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯃꯥꯡꯈ꯭ꯔꯕ ꯏꯃꯥ ꯏꯄꯥꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯊꯤꯔꯒ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯒ ꯈꯨꯠ ꯊꯣꯛꯅꯕꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯃꯤꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯐꯦꯁ ꯃꯦꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ ꯐꯦꯁ ꯃꯦꯀꯔ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯁꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯇꯝꯕꯨ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯐꯦꯁ ꯃꯦꯀꯔꯅ ꯋꯥꯏꯜ ꯀꯥꯔꯗꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯃꯤꯁꯤꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯑꯁꯤ ꯈꯟꯅꯔꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯆꯠꯅꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯏꯜ ꯀꯥꯔꯗ ꯑꯃꯗꯤ ꯐꯦꯁ ꯃꯦꯀꯔ ꯃꯈꯣꯏꯅꯤ ꯈꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯗꯥꯏꯔꯦꯛꯇꯔ ꯒꯦꯅꯦꯔꯗꯥꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯑꯃꯨꯛꯁꯨ ꯗꯥꯏꯔꯦꯛꯇꯔ ꯒꯦꯅꯦꯔꯗꯥꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯥꯝꯅ ꯊꯨꯅ ꯋꯥꯏꯜ ꯀꯥꯔꯗ ꯑꯁꯤ ꯐꯥꯗꯨꯅ ꯂꯥꯛꯎ ꯑꯩꯈꯣꯏꯅ ꯃꯍꯥꯛꯁꯤ ꯐꯥꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯀꯜꯂꯕ ꯁꯛꯇꯤ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯛꯇꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯂꯣꯏꯅ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥꯏꯜ ꯀꯥꯔꯗꯄꯨ ꯐꯥꯕ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯋꯥꯏꯜ ꯀꯥꯔꯗꯅ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯇꯤꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯟꯁꯟꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯅꯕꯒꯤ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯛꯇꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯣꯡꯁꯤꯡ ꯑꯁꯤ ꯍꯥꯡꯕꯗꯤ ꯉꯝꯂꯝꯗꯦ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯗꯥꯏꯔꯦꯛꯇꯔ ꯒꯦꯅꯦꯔꯗꯥꯒꯤ ꯇꯤꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯋꯥꯏꯜ ꯀꯥꯔꯗ ꯑꯁꯤꯕꯨ ꯐꯥꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯃꯤꯁꯤꯒꯤ ꯇꯤꯝ ꯑꯁꯤꯅ ꯄꯤꯔꯥꯃꯤꯗ ꯑꯁꯤꯕꯨ ꯊꯤꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯐꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯁꯤꯅ ꯑꯃꯨꯛ ꯀꯦꯄꯦꯂꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯦꯄꯦꯂꯥ ꯅꯪꯒꯤ ꯂꯥꯎꯕꯒꯤ ꯁꯛꯇꯤꯗꯨꯕꯨ ꯑꯃꯨꯛꯇ ꯂꯥꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯀꯦꯄꯦꯂꯥꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟꯒꯤ ꯃꯅꯥꯀꯣꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯦꯒꯥꯏꯔꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯁꯨ ꯑꯦꯂꯤꯌꯟ ꯑꯃꯅ ꯑꯉꯥꯡ ꯑꯃꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯗꯒꯤ ꯒꯞꯄꯤꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯤꯜꯅ ꯃꯍꯥꯛꯀꯤ ꯋꯤꯜ ꯆꯤꯌꯥꯔꯁꯤꯕꯨ ꯀꯟꯅ ꯎꯪꯗꯨꯅ ꯑꯃꯨꯛ ꯅꯨꯗꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯈꯨꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯁꯥꯡꯇꯣꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯅꯨꯗꯜꯅ ꯃꯍꯥꯛꯀꯤ ꯃꯈꯨꯜ ꯑꯁꯤꯕꯨ ꯁꯥꯡꯇꯣꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯋꯤꯜꯅ ꯃꯍꯥꯛ ꯑꯁꯤ ꯅꯨꯗꯜꯒꯤ ꯃꯈꯨꯜ ꯑꯁꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯤꯜꯅ ꯃꯍꯥꯛꯀꯤ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯋꯤꯜ ꯆꯤꯌꯥꯔ ꯑꯁꯤꯕꯨ ꯀꯟꯅ ꯆꯦꯜꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯁꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯅꯗꯤ ꯃꯈꯣꯏꯒꯤ ꯃꯅꯒꯟꯗꯒꯤ ꯌꯥꯝꯅ ꯁꯥꯡꯂꯕ ꯃꯈꯨꯠꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯈꯨꯠꯇ ꯐꯥꯅꯕꯒꯤ ꯖꯣꯂꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯐꯥꯖꯤꯜꯂꯝꯃꯤ ꯃꯗꯨꯗꯩ ꯃꯤꯁꯤꯅ ꯑꯃꯨꯛ ꯔꯤꯋꯥꯏꯜꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯔꯤꯋꯥꯏꯜ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯃꯥꯡꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯤꯋꯥꯏꯜꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯍꯟꯖꯤꯜꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯜ ꯑꯁꯤꯗ ꯖꯨꯂꯤꯁꯤꯅ ꯄꯨꯟꯕꯁꯤꯅ ꯌꯥꯔꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯤꯋꯥꯏꯜꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥ ꯐꯣꯔꯋꯥꯔꯗꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯛꯇꯤꯁꯨ ꯄꯨꯟꯁꯤꯟꯗꯨꯅ ꯈꯨꯠꯇ ꯄꯨꯜꯂꯤꯕꯁꯨ ꯑꯃꯨꯛꯇ ꯃꯥꯡꯍꯟꯁꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯣꯔꯋꯥꯔꯗꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯈꯨꯜ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯍꯧꯈꯤꯕꯁꯨ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯅ ꯂꯧꯒꯦ ꯇꯧꯔꯝꯕ ꯖꯣꯂꯤꯁꯤꯡ ꯑꯁꯤꯕꯨ ꯅꯨꯗꯜꯅ ꯃꯍꯥꯛꯀꯤ ꯃꯈꯨꯜ ꯑꯁꯤ ꯁꯥꯡꯗꯣꯛꯇꯨꯅ ꯖꯨꯂꯤꯁꯤꯡ ꯑꯁꯤ ꯂꯧꯊꯔ ꯃꯇꯨꯡ ꯑꯁꯤꯗ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯄꯤꯔꯥꯃꯤꯗ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯋꯤꯜꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯤꯔꯥꯃꯤꯗ ꯑꯁꯤꯒꯤ ꯃꯊꯛ ꯀꯨꯞꯁꯜꯂꯤꯕ ꯂꯦꯌꯥꯔꯁꯤꯕꯨ ꯑꯩꯅ ꯔꯤꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯗꯨꯅ ꯂꯣꯏꯅꯃꯛꯇ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕ ꯄꯤꯔꯥꯃꯤꯗ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯜꯂꯕ ꯀꯚꯔ ꯑꯃꯅ ꯑꯃꯨꯛ ꯀꯨꯞꯁꯟꯈꯤꯔꯝꯃꯤ ꯃꯁꯥ ꯃꯇꯣꯟꯗ ꯑꯗꯨꯗꯩ ꯅꯨꯗꯜꯅ ꯑꯃꯨꯛ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯅꯠꯇꯦ ꯄꯤꯔꯥꯃꯤꯗ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯀꯨꯞꯁꯟꯈ꯭ꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯤꯡꯗꯒꯤ ꯑꯣꯖꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯥꯏꯄꯦꯗ ꯑꯁꯤ ꯄꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏꯁꯤꯡꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯣꯖꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯑꯦꯂꯤꯌꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯥꯏꯔꯦꯛꯇꯔ ꯒꯦꯅꯦꯔꯗꯥꯅ ꯋꯥꯏꯜ ꯀꯥꯔꯗꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯅꯈꯣꯏꯒꯤ ꯇꯤꯝꯅ ꯂꯥꯛꯂꯤꯕ ꯃꯤꯁꯟ ꯑꯁꯤ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯋꯥꯏꯜ ꯀꯥꯔꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯀꯃꯥꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯥꯏꯔꯦꯛꯇꯔ ꯒꯦꯅꯦꯔꯗꯥ ꯑꯁꯤ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯗꯨꯒꯤ ꯁꯨꯝꯂꯛꯇ ꯒꯦꯅꯦꯔꯗꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯋꯥꯏꯜ ꯀꯥꯔꯗꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯒ ꯃꯇꯧ ꯀꯔꯝꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯒꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯉꯥꯡꯂꯛꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯋꯥꯏꯜ ꯀꯥꯔꯗꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯐꯦꯁ ꯃꯦꯀꯔꯁꯇ ꯑꯣꯜꯂꯛꯇꯨꯅ ꯑꯃꯨꯛ ꯗꯥꯏꯔꯦꯛꯇꯔ ꯒꯦꯅꯦꯔꯗꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯤ ꯋꯥꯏꯜ ꯀꯥꯔꯗ ꯅꯠꯇꯦ ꯑꯩꯁꯤ ꯐꯦꯁ ꯃꯦꯀꯔꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯋꯥꯏꯜ ꯀꯥꯔꯗ ꯑꯣꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯟꯅꯕ ꯁꯥꯖꯟꯅꯗꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯁꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅꯕꯗ ꯅꯠꯇꯅ ꯗ꯭ꯔꯦꯁꯁꯤ ꯑꯣꯟꯊꯣꯛꯇꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯐꯦꯁ ꯃꯦꯀꯔꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯗꯥꯏꯔꯦꯛꯇꯔ ꯒꯦꯅꯦꯔꯗꯥ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯖꯣꯅ ꯃꯤꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯩ ꯑꯁꯤ ꯑꯦꯂꯤꯌꯟꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯁꯤꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯑꯅꯤꯇꯥꯒꯤ ꯃꯌꯨꯝꯗꯒꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯑꯥꯏꯄꯦꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯅꯪ ꯑꯁꯤ ꯑꯦꯂꯤꯌꯟꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯤꯁꯤꯅ ꯑꯣꯖꯣꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯅꯪ ꯑꯁꯤ ꯑꯦꯂꯤꯌꯟꯅꯤ ꯈꯪꯕꯗꯒꯤ ꯑꯩꯅ ꯋꯥꯏꯜ ꯀꯥꯔꯗꯇ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯂꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯦꯂꯤꯌꯟ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯒꯗꯕꯁꯦ ꯃꯤꯅꯤꯠ 2 ꯈꯤꯇꯪ ꯉꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯁꯤꯗꯒꯤ ꯋꯥꯏꯜ ꯀꯥꯔꯗꯅ
ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯇꯨꯅ ꯄꯤꯔꯥꯃꯤꯗꯀꯤ ꯃꯊꯛꯇ ꯀꯨꯞꯁꯜꯂꯤꯕ ꯂꯦꯌꯔ ꯑꯁꯤꯕꯨꯗꯤ ꯂꯧꯊꯣꯛꯂꯝꯃꯤ ꯃꯈꯣꯏꯅ ꯀꯔꯤꯒꯤ ꯂꯧꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯦꯇꯦꯛ ꯇꯧꯗꯅꯕꯒꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯩ ꯑꯣꯖꯣꯟ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯦꯇꯦꯛ ꯇꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯥꯏꯄꯦꯗ ꯑꯁꯤꯗ ꯌꯥꯝꯅ ꯑꯆꯧ ꯑꯆꯧꯕ ꯑꯉꯛꯄ ꯑꯦꯂꯤꯌꯟ ꯀꯌꯥ ꯌꯦꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯍꯜꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯊꯣꯛꯅꯔꯝꯃꯤ ꯑꯃꯨꯛꯁꯨ ꯒꯞꯄꯤꯅ ꯃꯍꯥꯛꯀꯤ ꯏꯁꯤꯡꯒꯤ ꯁꯛꯇꯤꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯂꯩꯔꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯋꯤꯜꯅ ꯒꯞꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯤꯔꯥꯃꯤꯗ ꯑꯗꯨ ꯃꯍꯤꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯃꯍꯤꯗꯨ ꯅꯪꯅ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯅꯪꯒꯤ ꯁꯛꯇꯤꯗꯨ ꯁꯤꯖꯤꯟꯅꯧ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩ ꯒꯞꯄꯤꯅ ꯑꯃꯨꯛ ꯄꯤꯔꯥꯃꯤꯗ ꯑꯁꯤꯗꯒꯤ ꯃꯍꯤ ꯈꯔꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯥ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯃꯊꯪ ꯍꯥꯠꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯥꯏꯔꯦꯛꯇꯔ ꯒ꯭ꯔꯦꯟꯗꯥꯅ ꯋꯥꯏꯜ ꯀꯥꯔꯗ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯋꯥꯏꯜ ꯀꯥꯔꯗ ꯑꯃꯨꯛ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯐꯝꯗ ꯁꯛꯇꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯩꯔꯦ ꯍꯥꯏꯗꯨꯅ ꯋꯥꯏꯜ ꯀꯥꯔꯗꯅ ꯑꯥꯏꯁ ꯀꯌꯥꯕꯨ ꯊꯣꯛꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯥꯖꯤꯜꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯋꯤꯜꯅ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯃꯕꯨ ꯅꯨꯗꯜꯗ ꯄꯤꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯁꯤꯕꯨ ꯄꯤꯔꯥꯃꯤꯗ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯥꯞꯆꯤꯟꯗꯨꯅ ꯇꯥꯏꯃꯤꯡ ꯂꯣꯏꯒꯗꯕꯁꯤ ꯑꯃꯨꯛꯇ ꯊꯤꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯨꯗꯜꯅ ꯍꯥꯏꯔꯤꯕ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯁꯤꯕꯨ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗꯒꯤ ꯑꯃꯨꯛ ꯑꯣꯖꯣꯟꯅ ꯃꯍꯥꯛꯀꯤ ꯑꯥꯏꯄꯦꯗ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯁꯥꯡꯂꯕ ꯑꯦꯂꯤꯌꯟꯒꯤ ꯃꯈꯨꯠ ꯑꯃꯕꯨ ꯊꯣꯛꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯈꯥꯁꯤꯗ ꯇꯥꯍꯟꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯃꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯈꯨꯟꯅꯕꯒꯤꯗꯃꯛ ꯃꯈꯥꯗ ꯀꯨꯝꯊꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯈꯨꯜꯂ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯉꯝꯂꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯤꯁꯤꯅ ꯋꯥꯏꯜ ꯀꯥꯔꯗꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯋꯥꯏꯜ ꯀꯥꯔꯗ ꯅꯪꯅ ꯇꯦꯂꯤꯄꯣꯔꯠ ꯇꯧꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯗꯤ ꯗꯤꯛꯁ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯄꯨꯈꯠꯂꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯋꯥꯏꯜ ꯀꯥꯔꯗꯅ ꯃꯍꯥꯛ ꯑꯁꯤ ꯇꯦꯂꯤꯄꯣꯔꯠ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯄꯨꯈꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯋꯥꯏꯜ ꯀꯥꯔꯗꯅ ꯄꯨꯈꯠꯇꯨꯅ ꯂꯥꯛꯂꯤꯕ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯁꯤꯕꯨꯗꯤ ꯅꯨꯗꯜꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄꯤꯔꯥꯃꯤꯗ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯤꯔꯥꯃꯤꯗ ꯑꯁꯤꯗꯒꯤ ꯊꯣꯡ ꯑꯃ ꯍꯥꯡꯇꯣꯔꯛꯇꯨꯅ ꯄꯤꯔꯥꯃꯤꯗ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏꯒꯤ ꯐꯥꯖꯤꯟꯈꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯗꯥꯏꯔꯦꯛꯇꯔ ꯒꯥꯔꯟꯗꯥꯒꯤ ꯇꯤꯝ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯦꯂꯤꯌꯟꯅ ꯑꯦꯇꯦꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯈꯣꯏ ꯄꯋꯥꯔꯗꯨ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯄꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯑꯁꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯂꯣꯏꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯍꯣꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯇꯣꯟꯗ ꯐꯨꯟꯖꯤꯟꯈꯤꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯁꯤꯅꯤꯁꯤ ꯎꯠꯂꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ